Hi everyone. Hi everyone. Hi, I'm Teresa. Welcome to my channel. This is Segrak Detox. Hi everyone, this is Teresa. Welcome to my channel. Adogi channel se thagaliba video se haidi loinok shure skincare, makeups and also makeup size ni adum random vlogs ga so thagali ado interesting oiba mya thagala kani aduna subscribe to salamo ado ngashi gi video se di mayam title da gi dum khangamani haidi akogi underarm se kamaina lighten to handoino haibado adugi matang do oidoine. And after all, this is a challenge video. Some haide Segrak ki matu se akoina dum maitei muron da sing haire se dum haide haina dragadi adum hainaram ni da dum loi ma hainam ni ko mi ki personal choice ni akoi gi Segrak ki hair do remove toba or remove tawda do ado ai gi oina personally I remove tawda do adu pame haide clean oina thamba do adu dune hena phaina sum ai gi oina khanjaba ni ko adu gi ai regularly clean tawe ado ai di razor na tawga save tawe ko ado mi te khara waxing gu basu dum taw ya ngane ado waxing de am phauti tawdri ko sum regularly koina underarm se saving na traga waxing tawra kan do adu or kan da koi gi Segrak se sum musalak bane ba do yam uncomfortable oina khalle ai gi oina sum uncomfortable oi jabado comfortable oi damina sum koi Segrak kum baje phajana care pi ba haide koina atai koi body parts se care pi ba do maina we should also take care of our underarms. Aduna ina kai dawge hire ganda aigi Segrak se kitang lighter oiraknabagi tamag da isana challenge tawje ba haidi 7 days ki so kai dawge hire ganda aina Segrak related oiba products mayam thiye. Finally I found 4 products sigi haidi sigi 4 products ai phange adumagi products haidi Sanfe haiba brand sidagi and yeah I can see the changes. Ado ma'am Sanfe se kai no hire ganda India gi han ba underarm care regime ne aduga magi C base oiba ingredients kai sina koi gi Segrak ki discoloration gi problem guma laiba do adu khaktang clear tawba nattabida koi gi Segrak ki pH kai ka do adu su loimak maintain tawba da mateng pange. So guys 7 days sida aina follow tawba steps mari laiyeb ko sigi steps se kai no haijarake. First step da kai togi hire ganda aina sigi Sanfe gi underarm no mess razor se sigi use tawe sigi Sanfe gi underarm no mess razor se koi na use taw matam da koi Segrak ki pH to dum balance taw biye ado I see use taw bagi do adum video makha ta ba dum yaw bane dum ying biyo ado first da koi na see use taw trikan da koi Segrak se phajana chamthok pi ba haidi phajana cleanse taw bi ga daw bane ado magi razor se sigi kauta manung sida khoigi manga hape razor so magi razor se yamna thin noiraga yamna nungai sigi makhum amasu yaure magi cap ama but akoina sigi cap se remove tawrakanda use tawdoine ba sigi se yemuka sumaina magi plate ke ka sumain lege and ai Segrak ki utpado dubudi sida clip macha mu charake sumaina akoina sumai tawba ganda ai baby hairs yawba gai do matu budi yam yawdam ne sije ado baby hairs kumba do adum adu baw loi ma remove tawe ba duna akoina Segrak ki da tawrak ganda Segrak ki manu hanjana macha atu haw maku yam leidana adu su loi remove tawe and after all ai skin do yamna smooth oina thambi ba do adu maina thamme ado no shu haidi ai dona saving tawraga di ne sigi razor je hapet use tawbiyo ne haidi kyam nungai gi do yengo ba khambra magi sigi plates yamna precise oiraga akoigi len ba kan yamna phajana len bi bado adu oi ba ko aduga ma se ke haini akoigi skin da so instant oina smooth oi han bado adu oi and after all magi materials ke yam harsh oi da adu ne ado sum haidi Segrak kumba phan ribo oiraga dine adum phando haidi at least try tawraga yengo ba haidi koi body hair do horaga leijaladi akoigi sum humang ba thoksalaga namthibo oirapado duman su oirapani. So coming to the second one I kai use tawge hire kan the sigi Sanfe gi underarm detox exfoliator this is a use tawe sigi Sanfe gi underarm detox exfoliator se koi na use taw matam da ai gi chang do isana khangzaraga lawrani dana ado aina sigi video number sidati khara henjangre paksu pakthokre ba ko adugi adum hoi dum tawthokre smai dum ado sigi exfoliate taw bolora kanda saina massage taw bolora kanda ke haini dry to halani then cold water na muk chamthok toine ba ko aduga ne sigi manam si so yam refreshing oengo ai season agi ba yengo to sumai leirabani haidi numitare ni season arakpani na dum takai mukti challe dana sise khara lawrani dana aduga
ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯛꯇ ꯑꯗꯨꯝ ꯇꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯦꯒꯥꯛ ꯇꯛꯄꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯛꯑꯅꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯠꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯔꯣꯇꯦꯠ ꯇꯧꯔꯒ ꯁꯔꯀꯨꯂꯔ ꯃꯣꯁꯟꯗ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯀꯣ ꯁꯤꯒꯤ ꯁꯦꯟꯐꯤꯒꯤ ꯑꯟꯗꯔꯥꯔꯝ ꯗꯤꯇꯣꯛꯁ ꯑꯦꯛꯁꯐꯣꯂꯤꯌꯦꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯐꯣꯂꯤꯌꯦꯠ ꯈꯛꯇꯪ ꯇꯧꯕ ꯅꯠꯇꯕ ꯗꯤꯞꯂꯤꯡꯁꯨ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯔꯁ ꯀꯩꯀꯥꯗꯣ ꯑꯗꯨꯁꯨ ꯇꯥꯏꯇꯟ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯁꯝꯃꯔꯗꯅ ꯍꯦꯟꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒꯨꯝꯕꯁꯦ ꯀ꯭ꯂꯣꯛ ꯇꯧꯕ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯗꯦꯃꯦꯖꯀꯨꯝꯕ ꯇꯧꯕ ꯑꯗꯨꯒ ꯁꯦꯒꯥꯛꯇꯨꯁꯨ ꯃꯨꯔ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯦꯛꯁꯐꯣꯂꯤꯌꯦꯠ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯔꯨꯅꯦꯅ ꯈꯟꯖꯩꯌꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩ ꯁꯦꯔꯝ ꯌꯨꯁ ꯇꯧꯋꯦ ꯁꯦꯔꯝꯁꯤꯅ ꯀꯔꯝꯕ ꯁꯦꯔꯝꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯁꯦꯟꯐꯤꯒꯤ ꯑꯟꯗꯔꯥꯔꯝ ꯗꯤꯄꯤꯒꯃꯦꯟꯇꯦꯁꯟ ꯁꯦꯔꯝꯁꯦ ꯁꯤꯁꯦ ꯌꯨꯁ ꯇꯧꯋꯦ ꯁꯤꯒꯤ ꯁꯦꯟꯐꯤꯒꯤ ꯑꯟꯗꯔꯥꯔꯝ ꯗꯤꯄꯤꯒꯃꯦꯟꯇꯦꯁꯟ ꯁꯦꯔꯝꯁꯦ ꯌꯨꯁ ꯇꯧꯕ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯗꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯌꯨꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯧꯈꯤꯕ ꯁ꯭ꯇꯦꯞꯁ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯦꯒꯥꯛꯁꯦ ꯄꯨꯔꯥ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯣ ꯂꯧꯔꯒ 20 ꯁꯦꯀꯦꯟꯁꯃꯨꯛ ꯁꯦꯒꯥꯛꯇ ꯃꯁꯥꯖ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯩꯗꯣꯏꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯅꯦꯆꯔꯦꯜ ꯕ꯭ꯔꯥꯏꯠꯅꯤꯡ ꯁꯦꯔꯝꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥर्क ꯁ꯭ꯄꯣꯠꯁꯀꯨꯝꯕ ꯑꯗꯒꯤ ꯄꯤꯒꯃꯦꯟꯇꯦꯁꯟꯁꯀꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯥꯅ ꯍꯥꯏꯗꯤ ꯄ꯭ꯔꯤꯚꯦꯟꯠꯀꯨꯝꯕ ꯇꯧꯍꯟꯕ ꯑꯦꯟ ꯑꯥꯐꯇꯔ ꯑꯣꯜ ꯔꯤꯗ꯭ꯌꯨꯁꯀꯨꯝꯕ ꯇꯧꯍꯟꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯛꯇ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯑꯗꯒꯤ ꯃꯣꯏꯆꯔꯥꯏꯁꯀꯨꯝꯕ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕꯤꯌꯦ ꯇꯥꯔꯛꯑꯣ ꯇꯥꯔꯛꯑꯣ ꯎꯍꯜꯂꯛꯀꯦ ꯁꯤꯒꯤꯁꯦ ꯇꯥꯔꯛꯑꯣꯅꯦ ꯅꯪꯀꯣ ꯇꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯝꯁꯤꯁꯨ ꯄꯨꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯔꯤꯐ꯭ꯔꯦꯁ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯃꯨꯠ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯈꯨꯠꯇ ꯇꯧꯕꯅꯦ ꯑꯁꯦꯡꯕꯩꯗꯤ ꯁꯦꯒꯥꯛꯀꯤ ꯉꯥꯛꯇꯅꯤꯀꯣ ꯑꯟꯗꯔꯥꯔꯝꯒꯤ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯈ꯭ꯋꯥꯏ ꯂꯥꯁ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯌꯦꯕ ꯀꯩ ꯀ꯭ꯔꯤꯝꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯁꯦꯟꯐꯤꯒꯤ ꯑꯟꯗꯔꯥꯔꯝ ꯑꯦꯟꯇꯤ ꯄ꯭ꯔꯦꯁꯄꯤꯔꯦꯟꯠ ꯗꯤꯑꯣ ꯀ꯭ꯔꯤꯝꯁꯤꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯇꯩꯔꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯛꯇ ꯁ꯭ꯋꯦꯠꯀꯨꯝꯕ ꯌꯥꯝ ꯊꯣꯛꯏꯗꯅ ꯑꯗꯨ ꯔꯤꯗ꯭ꯌꯨꯁ ꯇꯧꯋꯦ ꯑꯦꯟ ꯑꯥꯐꯇꯔ ꯑꯣꯜ ꯑꯩꯈꯣꯏꯒꯤ ꯑꯣꯗꯔ ꯀꯩꯀꯥꯗꯣ ꯑꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦ ꯑꯦꯟ ꯏꯠ ꯒꯤቭꯁ ꯑꯦꯟ ꯏꯟꯁꯇꯦꯟꯠ ꯒ꯭ꯂꯣ ꯑꯗꯨꯅꯦ ꯏꯔꯣꯏ ꯂꯣꯏꯕ ꯍꯥꯏꯁꯦ ꯁꯤꯒꯤ ꯀ꯭ꯔꯤꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯁꯦꯟꯐꯤꯒꯤ ꯑꯟꯗꯔꯥꯔꯝ ꯑꯦꯟꯇꯤ ꯄ꯭ꯔꯦꯁꯄꯤꯔꯦꯟꯠ ꯗꯤꯑꯣ ꯀ꯭ꯔꯤꯝꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯐꯣꯔꯃꯨꯂꯦꯁꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯗꯨꯝ ꯅꯦꯆꯔꯦꯜꯂꯤ ꯕ꯭ꯔꯥꯏꯇꯟ ꯑꯣꯏꯍꯜꯂꯦꯕ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯑꯃꯁꯨ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯁꯔꯀꯨꯂꯔ ꯃꯣꯁꯟꯗ ꯑꯗꯨꯝ ꯇꯩꯌꯣꯕ ꯑꯩꯅ ꯈꯨꯠꯇ ꯎꯠꯄꯋꯥꯅꯦ ꯌꯥꯝ ꯁꯦꯒꯥꯛꯇꯣ ꯀ꯭ꯂꯣꯖ ꯑꯞ ꯀꯨꯝꯕꯗꯣ ꯎꯠꯄꯗꯨꯗꯤ ꯈꯇꯪ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯈꯨꯠꯇ ꯑꯗꯨꯝ ꯇꯩꯕꯋꯥꯅꯦ ꯃꯅꯝꯁꯨ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯝꯕꯔ ꯃꯅꯝ ꯅꯝꯕꯗꯣ ꯑꯗꯨ ꯑꯣꯏꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯏꯔꯣꯏ ꯂꯣꯏꯕꯗ ꯁꯤꯒꯤ ꯄ꯭ꯔꯗꯛꯠꯁ ꯃꯔꯤꯈꯩꯁꯦ ꯂꯣꯏꯅꯃꯛ ꯍꯥꯔꯝꯐꯨꯜ ꯀꯦꯃꯤꯀꯦꯜꯁ ꯀꯩꯀꯥ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯒꯤ ꯍꯥꯔꯁ ꯀꯦꯃꯤꯀꯦꯜꯁ ꯑꯝꯇ ꯌꯥꯎꯗꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯖꯔꯒ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯁꯦꯌꯔ ꯇꯧꯖꯍꯧꯒꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯎꯠꯄ ꯄ꯭ꯔꯗꯛꯠꯁꯈꯩꯁꯦ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯄꯔꯁꯅꯦꯜꯂꯤ ꯏꯁꯥꯅ ꯄꯔꯁꯅꯦꯜꯂꯤ ꯇꯦꯁꯠ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗ ꯔꯤꯀꯃꯦꯟ ꯇꯧꯖꯕꯅꯦ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯁꯦꯟꯐꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯄ꯭ꯔꯗꯛꯠꯁ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯁꯦꯟꯐꯤꯒꯤ ꯔꯦꯟꯖꯁꯦ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯂꯣꯏꯅꯃꯛꯀꯤꯅꯦ ꯑꯗꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯀ ꯁꯝꯂꯞꯅ ꯍꯥꯏꯖꯔꯝꯒꯦ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯛꯁꯦ ꯐꯖꯅ ꯀ꯭ꯂꯤꯟꯁ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯁꯦꯟꯐꯤꯒꯤ ꯑꯟꯗꯔꯥꯔꯝ ꯅꯣ ꯃꯦꯁ ꯔꯦꯖꯔꯁꯦ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯔꯦꯖꯔꯁꯦ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯏꯖꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯏ ꯀꯦꯞꯁꯤꯁꯨ ꯍꯥꯏꯗꯤ ꯀꯩꯁꯨ ꯈꯪꯗꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟꯐꯤꯒꯤ ꯑꯟꯗꯔꯥꯔꯝ ꯗꯤꯇꯣꯛꯁ ꯑꯦꯛꯁꯐꯣꯂꯤꯌꯦꯇꯔꯁꯦ ꯎꯕ꯭ꯔꯥ ꯐꯣꯀꯁ ꯑꯣꯀꯦ ꯁꯤꯒꯤ ꯗꯤꯇꯣꯛꯁ ꯑꯦꯛꯁꯐꯣꯂꯤꯌꯦꯇꯔꯁꯦ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯗꯣꯏꯅꯦ ꯌꯨꯁ ꯇꯧꯕ ꯍꯥꯏꯁꯦ ꯗ꯭ꯔꯥꯏ ꯇꯧꯍꯜꯂꯅꯤ ꯑꯦꯛꯁꯐꯣꯂꯤꯌꯦꯠ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯣꯀꯁ ꯃꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯝ ꯍꯥꯏꯗꯤ ꯗ꯭ꯔꯥꯏ ꯇꯧꯔꯅꯤ ꯑꯗꯨꯒ ꯀꯣꯜ ꯋꯥꯇꯔꯅ ꯑꯃꯨꯛ ꯋꯥꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯔꯥ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯛꯁꯦ ꯄꯨꯔꯥ ꯑꯟꯗꯔꯥꯔꯝꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯋꯤ ꯑꯥꯔ ꯒꯣꯟꯅ ꯌꯨꯁ ꯗꯤꯁ ꯁꯦꯟꯐꯤ ꯑꯟꯗꯔꯥꯔꯝ ꯗꯤꯄꯤꯒꯃꯦꯟꯇꯦꯁꯟ ꯁꯦꯔꯝ ꯍꯥꯏꯐꯦꯠ ꯗ꯭ꯔꯥꯏ ꯇꯧꯍꯜꯂ ꯃꯇꯨꯡꯗ ꯀꯪꯉꯦ ꯍꯥꯏꯔꯀꯥꯟꯗꯅꯦ ꯐꯤꯒꯤ ꯑꯟꯗꯔꯥꯔꯝ ꯑꯦꯟꯇꯤ ꯄ꯭ꯔꯦꯁꯄꯤꯔꯦꯟꯠ ꯗꯤꯑꯣ ꯀ꯭ꯔꯤꯝꯁꯦ ꯇꯩꯗꯣꯏꯅꯦꯕ ꯁꯤꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯥꯝꯃꯒꯗꯤ ꯑꯩꯒꯤ ꯀꯣꯠ ꯂꯩꯌꯦ ꯇꯦꯔꯦꯁꯥ 15 ꯍꯥꯏꯅ ꯁꯤꯒꯤ ꯀꯣꯠꯁꯤꯗ ꯑꯗꯨꯝ ꯌꯨꯁ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯒꯤ ꯄ꯭ꯔꯗꯛꯠꯁꯈꯩꯁꯦ ꯐꯪꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯔꯗꯛꯠꯁꯈꯩꯁꯦ ꯂꯣꯏꯅꯃꯛ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯂꯣꯏ ꯆꯥꯟꯅꯕꯅꯦ ꯍꯥꯏꯗꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯀꯦꯜꯂꯤ ꯇꯦꯁꯇꯦꯠ ꯇꯧꯔꯕꯅꯦ ꯑꯦꯟ 100% ꯅꯦꯆꯔꯦꯜ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯒꯁꯨ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯌꯨꯁ ꯇꯧꯕ ꯌꯥꯏꯌꯦ ꯁꯣ ꯏꯐ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯈꯥꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅꯃꯛ ꯂꯤꯡꯛ ꯀꯩꯀꯥꯗꯣ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯋꯣ ꯀꯌꯥꯝ ꯐꯒꯦꯗꯣ ꯌꯦꯡꯉꯣ ꯅꯈꯣꯏꯁꯨ ꯆꯦꯂꯦꯟꯖ ꯇꯧ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯄ꯭ꯔꯗꯛꯠꯁꯦ ꯌꯨꯁ ꯇꯧꯕꯋꯥꯅꯦꯕ ꯅꯣꯏꯁꯨ ꯑꯇꯣꯞꯄꯒꯨꯝꯕ ꯌꯨꯁ ꯇꯧꯔꯒꯗꯤꯅꯦ ꯀꯩ ꯌꯨꯁ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯦꯟꯅ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯀꯦꯌꯔꯅꯤꯗꯅ ꯁꯤꯁꯦ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯅꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ and yes thank you for watching this video bye bye and I love you all take care